Malem asida ingna chikna nungayay fana lainabagidamag kongba maru laifamlen asida Ushinsinba-The thoram asi pangthokpani haina Manipur Pradesh Congress Committee ki working president oiriba MLA Kaisa Meghachandra na phongdokre wafam asing asi Imphal East District ki manung channa leiba kongba maru laifamlen da sajibu thagi aroiba Ushinsinba-The thoram da phongdokkibani thoram aduda Congress Party ki maru oiba miyoi kaya amadi kongba maru laifamlen sanglen loisangi maru oiba miyoi kaya su saruk yaki ke Meghachandra na thoram adu ka mari leina na hai Ushinsinba-The thoram asi ipai pu hangtaktagi chatnaduna lakli masida chingburoi tamburoi amadi salai taret ki mahut sinlaga ingna chikna lainabagi damak ngamu singna usinsingadoribani haike nakalamaromda paumi singna hangba wahangi paukum piraduna hai panliba BJP lenga kasina thabak fangdabat naha kayagi damak startup scheme sing amadi PMJP ki beneficiaries singda bank singna loan pibangamde maramaduna asigumlaba tongan ba scheme asigi kanafam leite haiba wafam thamki loinana thoramadu ki sarukama oina hinautabi hiden kongba maruda u thabagi thoram amasu pangthoki Malem asida ingna sikna adagi tongan ba jati khudimak khundariba amadi tekta kaidaba awana mayam singse ngamuna mahut sinjaraga khoigi awana mayam singsi pukhinanaba amadi khoigi tekta kaidanaba santi oina leinanabagi thabok thoram mayam singse yelhongwedegi pakugi sigumba metegi oiba program singasi ngasi pangtok basida sida hana yanthat tuna leikraba adagi upam mayam singse amuk anna thajinduna ekhoi mioiba samaj ki nungai yai phanabagi damakta u thabagi program paikhatchabani tongan ba upal wapal singse kokthalaga tongan ba khoigi seasoning ba mongda sinarakpase Manipur gi lenga gase masi forest vibhag se leitrabadauna taure khoigi sing mayam sing se kokli base khoi ngasi ure khoi khong da satuna ure poppy plantation gi su preparation tawba khoi gi kum gi nong lakpa gi tanja sida thana na ba mayam ma khoi tawi hai bai